ngasi nungdan phongkiba kanglaipa ki meragi pause dagi maruiba pau khara khangatcharaga miyamda khudo tamjage Prime Minister Narendra Modi na opposition ki luchingba Rahul Gandhi ki maung matau tamdana bakhangankrai Prime Minister Narendra Modi ki ahum suba tam asigi parliamentary meeting pangthokrai Prime Minister Narendra Modi na maya tangba laugna ngasi pangthokiba mipham adu lengak paimi nariba party singge MP singna opposition ki luchingba Rahul Gandhi ki maung matau tamdana bakhangankrai Panba yabade ngarang pangthokiba Lok Sabha mikhalda Hindu singbu tamthiba ama oina ngangkhibada House da Prime Minister Narendra Modi na Rahul Gandhi ki wapham asi House na taraina lawba sumroi haina phongdokibani ngasi mipham adu loiraba matung Parliamentary Affairs Minister Kiran Rijiju na paumisingda wangang laduna PM khudimak leba asigi amadi miyamgi thabak tawnaba thorakpani dola duri khaidana leba asigi damak thabak tawba haiba sina aikhoigi ahanba thodangni Prime Minister na khangankibagi matung ina party ki khenaba thamdana MP khudimmak na Pradhan Mantri Sangrahalaya da chafam thoi masina mamangda Prime Minister oigeba singna makhoigi matamda mataw karamna thabak tawkiba amadi lebaki damak kaya yamna thodang lawkiba haiba adu khangba ngamgani ngasigi Lok Sabha miphamgi matung tarakpada hauji chathariba motion of thanks ki matangda opposition ki maikaidiki thamkiba wapham singi matangda Prime Minister na pakumpiraba yai hairi Parliament miphamda Manipur da thokliba lan asigi matangda opposition na mapung phaba wapham puthokpa ngamdrei RK Imo Manipur da thokliba kanglu ani ki lan asigi maru oiba issue singi matangda Parliament ki chathariba session asida opposition na mapung phaba wapham puthokpa ngamdrei haina Sagoban ACG MLA RK Imo na maral sirakli social media da X thagalapa post amada akangnaba opposition ki mamingdi pandana MLA RK Imo na hai ilige emergen So amasung NRC yaungna lan asigi core issue sing chathariba mipham asida opposition gi maikaidagi ningthina thamba ngamdrei parliament gi session asi TV debate natraga election campaign nate madugi mahutta leba asigi miyam mamangda Manipur da thokliba kanglu anigi lan asigi core issue sing potokna khangangadabani opposition gi maikaidagi Manipur gi matangda phongdokibadu phajaraba election gi speech ni parliament opposition gi lusingba singalenga ki asoiba Aramba khaktama puthokna wangangli madugi mahuta issue asigi warosin puraknaba center lengakta suggestion pinabaso MLA RK Imona appeal tawki panbayai hauji chathariba parliament session da ngarang Manipur dagi Lok Sabha gi Congress ke MP Dr Angomcha Bimor Akoijamna state asida thokliba kanglu anigi lana sigi matangda mahaki oiba wafam kya phongdokibani Senapati de ising isang na miyoy ani sirei ngarang Senapati district na nongkana subadagi singdagi lainang chen thadakna lambi aduda lakpa ikoben ama Senapati river da tasingkibadagi gari adu thawduna lakpa miyoy ama laikhidrei thawdo achi ngarang nungyai matung pung ama makharom taba matamda Senapati district ke Imphal Dimapur rambi paringi district council amadi bago ani ke marakta chingdagi lainang sangwa chen tharakpadagi thokibani laikhidraba asigi maming Dr A Saisauksai kungamanga apopa S apau kawi kabung karong village sagini mahak dental ke doctor ne miyoy asina turelda tasingkibadagi ising irena chendaki kudakta local volunteer sing amade Red Cross Society ki miyoy singa thiba homgi thabak chathabada asiba haksang oina phangkibani hairi thawdo asigi matangda police ki phangma pawgi matung enade ikoben adu lambi da thawduna lakpada khanghaugina chingdagi lekhom laina amasung nungsak yaungna safukana chentharakpa mapasana badagi kari adu Senapati river da tasingkibani thawdo adu thokle happy paw khunja singna police da pirakpadagi Senapati police ki kanggo amadi SDRF ki kanggo yaunga thibagi thabak chathaba matamda ngasi ayuk miyoy adu turel maril adudagi asiba haksang oina phangba ngambani hairi nakal amaramda ngarang nungchimpung ani makhaidagi ahum phawbagi manungda Senapati All Monday Market da school dagi halakpa mairoi ama Senapati turelgi ising imai wangkhalakpadagi turelda tasingkibadagi hauji phawba thiba khangdana lairi hairi turelda tasingkibadagi thiba khangdana lairiba miyoy asigi mami hairungba Martin sei taraga taret apopa rairung kawi wirong khuldagini maki haksang hauji phawba thiba khangdana lairi haksang asi phangnaba hotnabada mayamna mateng pangbiyu haina manunggi maikaidagi haijirakli loina police amadi SDRF ki kanguna mahairoi asibu thebagi thabak chathari hairi Manipur ki mafam kya da ising isau ki awaba mayuknare pukhaw khabam da yum nipan ising thumjingkrei Imphal turel ising pathorakpadagi kangla mongba hanba thangal kaithena singba ising thumjinba haurei Manipur ki mafam kya da maru oina turel maru singda nongchubadagi Imphal da natane Manipur ki mafam kya da cheriba Manipur ki maru oiba turel sing haibade
Imphal Turel, Nambul Turel amasung Iril Turelgi ising imay wangkhalakpadagi mafam kayada khudongthiningai yauna semba haurai. Selak asida ngasi Education Director na thokpa order amagi matung ina lengaki makhada leiba schools government aided yauna central schools tang ahumdagi mari phaba suti lauthokrai. Turel ke longnambang kaibadagi mafam kayada ising thumjinba yaurei. Imphal Turel ke saruktagi haidoraupa isingna North AOC gi mafamsingda ising pathokna chensinba haurai. Masida natana Imphal mayonda lairiba Thangal Kaithegi mafamsing ising thumjinba haurai. Singjamai thong manakta Imphal Turelgi isingi imai khudongthiningai thak yauna chelei. Lairai kaiba yabagi phibamda leibadagi arambai tingol yauna miyamna Turen Torban simjingki. Imphal Turelgi ising pathorakpadagi mongwa hamba laifam ising thumjinbada natana akoiba mafamsingdasu ising thumjilei. Imphal Tureldagi pathorakpa isingna Kangla manungdasu ising chengchilakuna ising thumjinba haurai. Haujikkanna ising thingbagi thabak chathari. Masida natana Khumba Lampa Youth Hostel dasu ising chensinba haurai. Khurai Salanthongdasu Imphal Turelgi ising imai wangkhalakpadagi tautharakpa amot akaising mayam ama panduna leibadagi thongasi ising ireina maram oiduna akaiba pigadra haina mipaiba poknarei. Imphal East District ki manung chamba Khundrakpam AC na konba mafam kayada ising thumjinbadagi miyam awaba kaya mayoknarei. Iril Turel manakta saba Dorai Thabi Dam gi Canal singda Thadorapa ising pathorakpadagi Pukhau Khabam gi yum nipan rom ising thumjinkrei. Thokdok thokfamda 15 suba ARG personnel sing lakuna mating pamgi thabok paikhatkei. Masida sunatana yumnang kunau sambai chingkhuna chingma mafamsingda ising chawkharakpana maram oiraga miyamna lambi chatpada chauna khudongchadaba mayoknarei. Hauji oina Dolai Thabi Dam gi ising danger level da leirei. Dam asigi sector 3 leibagi manungda sector ama singkhatuna ising thadokpaga loina Iril Turel romda ising thadaba haukrei. Lakadariba numit 5 ni asida akha arau yauna akam mawngda nongsuragani haina India Meteorological Department IMD na orange alert amadi red alert ngarang lauthokibani. Turel ge longnambal sing kaitharakpa yabana miyamna mikhumna homsing laibiyu amadi khudaki oiba thabak laukhodana miyabigi punchi amadi landhung kanabadi si police water resources amasung atai office singda pau pibiyu haina lengaki mari leinaba loisanga tunga thokpa chirolda khangalakli. Naka amaromda nongsingi phibam phatabana maram oiraga mathangi numi 5 ni faubada maphangi chief medical officer singna masa masana thabak toriba mafamsing thadoktanaba health service ke director ge chiro amada khangalakli. Manipur da thokliba lan achilo chinduna mausagi punchirolda hanjinaba honabada miyamgi oiba wakholon puthokpiu governor. Manipur da thokliba sahi ama helaklaba lan asina maram oiraga maru oina mahima sinsimilon ge lam yauna hiram kiyada akaiba piri. Manipur da thokliba lan asilo chinduna mausagi punchirolda hanjinaba honabada miyamgi oiba wakholon puthokpiu haina Manipur governor Anusha Uikena phongdokrei. Wapham ashi Manipur University ki court hall da Northeast India Commerce and Management Association NEICMA Department of Commerce Manipur University Association of Commerce Alumni Manipur Association na puna khutsamnaduna pangthokkiba 7 suba NEICMA ki annual conference amadi numinini chupna chathagadoriba International Seminar of India towards 7 trillion dollar economy by 2030 hongdokpaga mari lenina governor na phongdokibani. Governor na makhatana phongdokibada lan asi loichinina mausagi punchirolda hanjinaba honabada miyamgi oiba wakholon puthokpiu. Kariguma lal asina matam sanga aduma chathaduna leirabadi lamdam asigi chakho tharangi thabak kayada apanba piduna leigani. Ngasi pangthokliba NEI CMA gi annual conference asina North East ki state da maru oina Manipur chakho tharangi lamda ahongba ama soiduna purapa ngamlagani haiki. Tharam aduga mai lenina Manipur University ki vice chancellor Professor L. Lokendro na phongdokhibada India British ki makhodagi ningtam fanglaba matung sahi nifu hena khungang leibak ama oina leramki. Matamgi ahongba lakpagi matung ina chakhotlambida mangjin tharaklei. Maru oina India ki DGP ki chang wangkhalakliba ase economy ki chang wangkhalakpagi kudam amani. Manipur ki oina haujik thokliba irang amadi Myanmar ki irang asina maram oidina lalo anti ki lamda khara sotharabasu at east policy ki manungchana irang asi loiraba matungda soidina economy ki lamda soidina achaba ahongba ama lakpa ngamgani haiki.